Kuki Lila, Hogshu Makasa Tari, Narang Han, Quay social media, the well, Wikiba, Yum Kunjipan, May Tado me Hibadu, Kuki Compensation low by yanaba, Masana masagi yum thadokchare, social media, the viral Ohelaga, Mapa Mama Kanana Honava Kuki Lila and Habasi, Sapsana Kanara E, Housing Makuni Torpulila Sida, India government problem Moksele. Mafam masida ain kaina sangselakpani aduga leiribasi yengbiu makoina tawribasi akan drama ni haibe yai yum mai chakpa duda makogi mi marang kaina lei asuk lingna leiriba mafam masida matau karamna atopa mi laaga makogi yum sing aji mai thadoribno makoina sandarakpa lila asi hanadagi hawna sandarakpanina makoina tawrappa khuding akoina khangba ngami haibasi makoina kaudaba phai Masak khangdaba mioi kharana mai thadokchame hairaga makoina makhutta chailang pairagi agitation heta hoba aduga makoina sas tawri haisina khulai paiba mi khara laaga maru NSN IM da makoina sas tawshilaga haiba makoisingi yum asi mai thadoi haina claim tawni hairibal makogi lila asi makogi compensation phangdaba aduga makogi hanadegi hona satharakpa makogi dharmani haibase akoina mayek sing khangba yai Hojik mafam asida ngangnariba makogi lol mafam asida leiriba miyam masina tae moina tawriba dharmani sida matau kramna atopu khulai paiba mi laage yum tharamaga sattorino makoina tawribasi makogi mafam ama kanana ba honarakpani haibasi tasena khangabani